ꯑꯩꯈꯣꯏ ꯊꯛꯄ ꯆꯥꯕ ꯂꯥꯡꯕ ꯉꯥꯎꯕ ꯈꯔ ꯂꯩꯕꯁꯤ ꯏꯔꯩꯆꯥꯁꯤꯡ ꯃꯔꯝꯗꯤ ꯉꯁꯤ ꯊꯣꯛꯏꯕꯁꯦ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯆꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯊꯣꯛꯂꯛꯇꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯝꯊꯤꯅ ꯃꯤꯍꯥꯊꯤꯅ ꯀꯛꯆꯤꯡꯗꯒꯤ ꯕ꯭ꯔꯗꯔ ꯔꯤꯁꯤꯀꯥꯟꯇ ꯍꯥꯠꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯍꯥꯠꯂꯤꯕꯗꯨꯇ ꯅꯠꯇꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯔꯒ ꯍꯥꯠꯄꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯗ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯑꯃꯗꯤ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯇ ꯑꯃꯗꯤ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯇ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯩꯅꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯛꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯒ ꯁꯣꯁꯤꯌꯦꯜꯗ ꯐ꯭ꯂꯥꯛꯁ ꯇꯧꯔꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯗ꯭ꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯔꯤꯌꯦꯛ ꯇꯧꯔꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯏꯁꯥꯃꯛꯁꯨ ꯔꯤꯌꯦꯛ ꯇꯧꯋꯤ ꯋꯥꯍꯩ ꯑꯃꯅꯤ 5 ꯍꯥꯞꯄꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩꯒꯤꯗ ꯊꯥꯗꯣꯛꯄꯅꯤ ꯃꯤ 1.5 ꯁꯝꯊꯤꯡ ꯚ꯭ꯌꯨꯁ ꯑꯣꯏ ꯍꯦꯟꯅ ꯑꯗꯨ ꯚꯥꯏꯔꯦꯜ ꯌꯥꯝꯅ ꯆꯠꯂꯛꯄꯗꯒꯤ ꯂꯣꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯀꯣꯜ ꯂꯥꯛꯑꯒ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯛꯊꯠꯄꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯁꯥ ꯀꯛꯊꯠꯆꯔꯦꯀꯣ ꯌꯥꯔꯦ ꯂꯣꯅ ꯌꯥꯗꯕ ꯃꯤꯌꯥꯝꯗ ꯀꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯂꯣꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯗꯦ ꯂꯣꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯂꯣꯒꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯁꯇꯦꯕꯜꯗꯒꯤ ꯍꯧꯔꯒ DG ꯐꯥꯎꯒꯤ ꯃꯔꯛꯇ ꯂꯩꯕꯤꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯏꯚꯟ ꯒꯕꯔꯅꯔꯗ ꯍꯪꯖꯅꯤꯡꯉꯤꯕꯅ ꯔꯤꯌꯦꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯕꯨꯗꯤ ꯃꯗꯨꯒꯤ ꯔꯤꯌꯦꯛ ꯇꯧꯕꯗꯨ ꯌꯥꯔꯣꯏꯅ ꯊꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯑꯩꯈꯣꯏ ꯏꯜꯂꯦ ꯂꯣꯅ ꯍꯥꯏꯕ ꯏꯜꯂꯦ ꯂꯣꯅ ꯌꯥꯕ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯊꯤꯅ ꯃꯤꯗꯨꯕꯨ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯠꯇ ꯅꯠꯇꯦꯕ ꯃꯤꯒꯤ ꯃꯄꯥ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯔꯤꯂꯦꯁꯟꯁꯤꯞ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯗꯅ ꯔꯤꯌꯦꯛ ꯇꯧꯔꯦꯕ ꯔꯤꯌꯦꯛ ꯇꯧꯔꯦ ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯩꯀꯥꯏꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯔꯝꯁꯅꯣ ꯅꯨꯄꯥꯗꯨ ꯂꯥꯟꯅ ꯆꯠꯂꯨꯕ ꯆꯠꯇꯕꯗꯣ ꯇꯣꯉꯥꯟꯕ ꯑꯃꯅꯦꯕ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯇꯝꯊꯤꯅ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯗ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯕꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗꯨꯐꯥꯎ ꯎꯠꯂꯒ ꯃꯤ ꯁꯤꯕꯗꯨꯐꯥꯎ ꯎꯠꯂꯒ ꯊꯥꯗꯣꯔꯛꯏꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯐꯥꯕꯤꯔꯕ꯭ꯔꯥ ꯐꯥꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯄꯨꯡ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯧꯔꯤꯃꯣ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯑꯦꯖ ꯑ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯏꯔꯝꯗꯝꯒꯤ ꯏꯔꯩꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯪꯖꯅꯤꯡꯉꯦꯕ ꯂꯣꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤꯗ ꯌꯥꯝ ꯄꯦꯟꯗꯦ ꯆꯤꯠꯇ ꯅꯠꯇꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯐꯔꯦ ꯁꯥꯟꯇꯤ ꯑꯣꯏꯔꯦꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯇꯗꯤ ꯑꯩꯈꯣꯏꯒꯤ BJP ꯒꯕꯔꯃꯦꯟꯅꯁꯨ ꯄꯤꯁ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯃ ꯍꯟꯖꯤꯟ ꯂꯥꯎꯈ꯭ꯔꯦ ꯋꯦꯌꯔ ꯏꯁ ꯄꯤꯁꯀꯤ ꯈꯨꯗꯝꯅꯣꯕ ꯑꯁꯦ ꯑꯗꯣ ꯑꯩꯅ ꯊꯝꯅꯤꯡꯕ ꯄꯣꯏꯟꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯥꯗꯣꯔꯛꯏꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯁꯤ ꯄꯨꯡ ꯀꯌꯥꯗ ꯃꯅꯤꯄꯨꯔ ꯒꯕꯔꯃꯦꯟꯅ ꯄ꯭ꯔꯣꯁꯤꯗꯤꯌꯦꯜ ꯔꯨꯜ ꯂꯩꯔꯤꯕ ꯒꯕꯔꯃꯦꯟ ꯑꯁꯤꯅ ꯄꯨꯡ ꯀꯌꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯥꯕꯤꯒꯗꯧꯔꯤꯅꯣ ꯁꯤꯅꯦꯕ ꯁꯤꯅꯤ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯗꯤ ꯔꯤꯌꯦꯛ ꯇꯧꯕ ꯑꯩꯈꯣꯏ ꯌꯥꯔꯦꯕ ꯑꯩꯈꯣꯏ ꯏꯟꯖꯔꯦꯕ ꯍꯟꯖꯟ ꯍꯥꯏꯖꯒꯦꯀꯣ ꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯤꯌꯣ ꯑꯗꯨꯒ ꯑꯃꯅ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯅ ꯊꯝꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤꯁꯨ ꯌꯥꯝꯅ ꯀꯃꯦꯟꯗ ꯀꯩꯗꯧꯕ ꯌꯥꯎꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯌꯥꯕꯤꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯑꯩ ꯃꯩꯇꯩꯅ ꯌꯥꯒꯦꯔꯥ ꯀꯨꯀꯤꯅ ꯌꯥꯒꯦꯔꯥ ꯅꯥꯒꯥꯅ ꯌꯥꯒꯦꯔꯥ ꯄꯥꯉꯟꯅ ꯌꯥꯒꯦꯔꯥ ꯅꯋꯥ ꯂꯧꯗꯦ ꯑꯗꯣ ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯗꯤ ꯑꯔꯥꯟꯕꯅꯤ ꯐꯠꯇꯕ ꯇꯧꯕꯗꯨꯗꯤ ꯐꯠꯇꯦ ꯑꯐꯕ ꯇꯧꯕꯗꯨꯗꯤ ꯐꯩ ꯍꯥꯏꯕꯁꯦ ꯑꯩ ꯑꯦꯖ ꯑꯦ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯑꯃ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯄꯥꯉꯜ ꯈꯨꯟꯅꯥꯏꯗ ꯄꯣꯛꯆꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯦꯕ ꯃꯤꯅ ꯅꯨꯡꯁꯤꯕꯤꯅ ꯅꯠꯇꯦ ꯏꯁꯣꯔ ꯈꯛꯅ ꯌꯥꯅꯕ ꯆꯠꯄ ꯑꯩꯈꯣই ꯙꯔꯃꯅꯦꯕ ꯏꯁꯣꯔ ꯈꯛꯅ ꯌꯥꯅꯕ ꯆꯠꯄ ꯀꯝꯃꯨꯅꯤꯇꯤꯁꯅꯦꯕ ꯑꯗꯨꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗ ꯇꯧꯕꯤꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤ ꯇꯧꯕꯤꯔꯤꯁꯤꯡꯗꯨꯁꯨ ꯅꯈꯣꯏꯅ ꯐꯠꯇꯕꯗꯨ ꯍꯥꯏꯔꯨꯕꯒꯤ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯃꯒꯁꯨ ꯍꯥꯏꯕꯤꯒꯦ नखोई ख्रिस्टियन और जाए जियूस और ख्रिस्टियन लाइनिंग चटपसु मैम लई हाइको कुकीदा ओइनिंग बोइसनो मधु बाइबल दा मधु मैंने तौबगी नियम अमफो इरमोय इरम चैप्टर अम यावरगदे अङोंदा अमतंग कॉल तौबिरप यानेबा अैगी येनसेबा मियोइबदो फरेने नखोइना एखोइगी सुम हाइबे वानी मैतै इचिलिनावसु तसेंगनमकी ओइना अखोइना उजबदो अै सेंगना हाइगेबा चाक पिचरगा थादोकपा यावरियेबा कुकी चाक पिचरगा थादोकपा मैम यावरियेबा अदु नखोइगी निंगोनसु लौरिबा नुपीदुनगा कप्पीबा निंगोनदुनगा कप्पीबा अदुगुम्बा नुंसीनबसिदगी हेन्ना चावबा महैसी लैबा नत्तेबा अखोइददि नुंसीनबम थुंगनानबसि मस्जिद अम साबगा टेम्पल अम साबगी सवाबने की फंगबी अदुगी अनिदु सेतोकनरगा
नखोइना अखोइगी अदुदा हातोकपिरिदो मदुगी पापसी नखोइदा अकीबा फाउदबगिनेबा अमदी नोइगी बाइबल दसु याउदेबदो मीबो सुमाइना हालो हाइबसी बाइबल दा याउबु नत्तेबा अदुदा ngसाइगी तसेंगनमगी असुम्बा हाइबदुदा नखोइना वन साइड की मिटेगी मिचंग चंगिन अदु नेवर एवर दा आई मिटे इसिलिनाउ सिंग दे सोयरा सोय दुंगांगी पंगली सोय सुंगांगी कुकी की सोय सुंगांगनी एनी कम्युनिटी सोय दा इंगांगनेबा मसी आई एम आई से इसा से आई मणिपुर की प्रजा ने मणिपुर की पीपल ने मणिपुर की इरेचा ने कोई अदुना आई इथौ ने बसी आई इथौ हाइबदी सोशल समाज के कोई दिंगांगी बा कोई दी ला उबदा नत्रगना नुंगाई तबदा फावरपदा कम्युनिटीज एंबदा का लेतेबा आई ngसा हाइजक्रे असुमनी सुदे असुमबदे असुमबने ना दम हाइगनी अदुना इरेचा इसिलिनाउ सिंगदा इना अमक्तंग मैते इसिलिनाउ दा हाइनिंगबा बना मैते इसिलिनाउ से मणिपुर की अमतंग पुनसनबियो पुनद्रगदि मणिपुर से करी फिबम द सखिदरो मो हाइबा ngamdre aduna tasengnamakki oina humble request ni manipur da leiriba hanadagi brother gi role lawraga laiba amadi guardians oraga laiba mete ichilinau singse nakhoi manadabdagi nakhoina ngasi nakhoi da power leitaba natte every all leiribani nakhoi masen manadabde ngasi sugum tam thiba singji tholaimni masida ikoi gi nakhoi na masingsu yamaga yam khidaba any communities pangaloisanu kukiyoisanu nagaoisanu nakhoi gi mathakta खुद थारई बसे नखोई मानदबगिनी नखोई अमतंग पुनसन बियो हाइबसे इरमदम द लेरिबा इरेचा मैतै खुनाइदा मुक्कसोना इना अपील तौजरी मसी हायरगा आइगी वीडियो समता सोय लुसनजगे अमदि सोयखिबा लानखिबा यावसुंग पिगनि अखोय थकपा चाबा लांगबा ngawa खरले बसी इरेचा सिंग मरमदि ngasi thoibase asi mamangda su lising kya thokrabani mamangda su sa kya thokrabani aduna masigumba kya asi tholaktanabagi अखोई तुंगी युम्बिरेन की खलसी संसार सिदा नुंगायरगा लोइरे संसार सिदा सीरसु यारे हिंगसु यारे खनबिगनो अखोई सीरब मतुंगदसु नोरोक हाइबम सरगा हाइबम सु लैबनी अमदी तुंगी साइसु की खलमगा अखोई थकपा चाबा लांगबसी लेबसी नत्रगदी मणिपुर दा अखोई की बिग ब्रदर रोल लौरगा लाइबा अदो गार्जियंस ओरगा लाइबा निथौ पारा लाइबा मैते इचिलिनाउ सिंग नखोई वखल मान हौद्रबा नखोई वखन खन हौद्रबा नखोई पुनसेल हौद्रबा मणिपुर सी करिनो मथोखरनी आई सिंदे हनिंगदे